Ahanbada social media dagi lakhosaba saktam makatang hana mayamda thamjaramge. Ngarang Ahing Uripok to Thokhiba Gari accident amagi saktam amani hana social media dagi thaganari aduga mayam makhataba update lebaga mayamna pizaraki hana su channel sigi maikedagi mayamna thamjari accident thokibagi saktam aduni amaromdana state asida drug smuggling tawbagi sang khangen hengalagdi bisi Myanmar gi political crisis asiga mari lainai report Mayam taminasi sayesi horakpadigi Myanmar dagi Manipur state phauduna contraband drugs smuggling tawbagi masing khangen hengalagdi bisi Myanmar February thadagi lairakliba political crisis asina asoba maram oi haina official report amana haidi Pauksi asina khomjinba data gi matungina state police amadi narcotic and affairs border na mamang sahida sarakna kilogram kungamanga romgi heroin powder amadi atai narcotic drugs phagat pangamki aduga sayesi hek horakpadigi hairiba state force na Manipur gi tuan mafamdagi haujuk phawbad heroin number 4 powder amadi atai narcotic drugs saurakna kilogram kunthraga mangarom phagat pangamkhre hairiba police na phagat khiba heroin number 4 powder amadi atai narcotic drugs ngasi Myanmar romdagi smuggling torakpana ayambani haina official source asina phungdokli COVID-19 pandemic na maram oiraga matam sangna Morea amadi Myanmar ga loan abada lairiba border gate matam sangna country animagna loan duna lairuraba matung February anganbada COVID-19 gi situation fogalakpadagi hairiba border gate singasi hangnaba laibani ga official singna honari sairakta Myanmar gi oiba asauba political crisis asi kanchilakpadagi hairiba border gate singasi haujuk phawba matam kaktana thingjinduna lairi adubu border gate singasi official oina thingjilabasu Manipur amadi Myanmar ga lonaba boundary asi yamna sangna jungle manung kilometer samaga yankhai rongi ahoba boundary leiba maramna border fencing tawdaba mafam asida drug amadi atai polamsing smuggler tawduna Manipur romda narwanda leptuna pusilakli athingwa yauduna border lana pusilakli drugs ngasi maru oina Myanmar gi border ga tainaba district sing haibadi Sandel Susampur amasung Urkul district romdagine ayamani nakala moramda narcotic drugs maru oina heroin number 4 powder sing Myanmar dagi smuggling tawbadana tana smuggling asida involved tawriba state asidagi miyoi kyam haujikti hairiba drugs ngasi karam tawna sungadagi haibigi knowledge Myanmar counterpart singdagi tamlaba matung Manipur gi manung hanjinbada leiba singsang singna paktaknana poppy plantation tawduna lona drug sumbugi factory sing linkhatlamadagi police na lepa leitana phaduna lakli haina official source asina hairi Myanmar gi political crisis asina karamna Manipur amari yumthangnaribi state haibidi Mizoram phawduna drug smuggling gi sang hengalakli bano haibadu palladuna asun hai crisis asina maram oiduna Myanmar praja sing sigi stable source of income lairaktabana maram oiraga drug marang kaina phangbat lebak oibanina drug smuggling tawduna laina sel tana bohonarakpadigi paksana Myanmar gi praja sina Myanmar border ga naknaba state sing Manipur amadi Mizoram asigi khudongchaba lauduna drug sing amadi atai illegal items sing smuggling tawba leptri haina source asina pali atopa reliable source amana hai Myanmar romda smuggling taunaba heroin powder gi supply asi hengalakpana maram oiraga matamamada gram tarada lupa lising kuntraga manga Myanmar romda piramadu haujikti lupa lising taraga manga digi taraga nipanda laiba phangli maram asidagi heroin drug asi India amadi atopa leibak mamal tangba maramna smuggling tawriba geng khutpu singna ayamba quantity da Manipur amas Mizoram phawduna smuggling gi thabaksing sayesi gi horakpa thadagi hauju phawba sathaduna lakli aduga amuk luribadi official report amagi matungina Myanmar gi political crisis asina maram oiraga haujuk phawra puna Myanmar refugee lising kuntraga samriga ama Myanmar romdagi international border lanthokuna north east ki state sing refugee oiduna leidi aduga official oibada refugee singsu ethnic nomenclature ki khudong chaba lauduna makhoigi jati tab singi kulsingda shelter piduna thammas yauri hena report asina makhatari Senthok lambi amadi supom nompham leitraba Myanmar refugee singna Manipur amadi Mizoram da refugee oina leidiba Myanmari sing sigi marakta asauba drug smuggler sing yauram loi haiba kana su khangmangam loi maramdi ikui dana Mizoram da hangba Myanmar refugee kuntraga manga leiba kem amadigi Mizoram authority na miyai kharadigi heroin powder sing phagat kiba leire
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯐ꯭ꯌꯨꯖꯤ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯟꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯆꯤꯡꯒꯤ ꯈꯨꯜꯁꯤꯡꯗ ꯆꯠꯇꯨꯅ ꯈꯪꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯁꯣꯔꯁ ꯑꯁꯤꯅ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯔꯛꯂꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯏꯟꯗꯤꯌꯥꯔꯣꯝꯗ ꯌꯥꯝꯅ ꯆꯥꯎꯅ ꯗ꯭ꯔꯒ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯕꯒꯤ ꯔꯨꯠ ꯑꯁꯤ ꯍꯥꯟꯅ ꯃꯤꯖꯣꯔꯥꯝꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯆꯝꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯊꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯃꯣꯔꯦ ꯇꯥꯎꯟꯗ ꯁꯤꯞ ꯇꯧꯔꯛꯇꯨꯅ ꯗ꯭ꯔꯒꯁꯤꯡ ꯑꯃꯗꯤ ꯋꯥꯏꯜꯗ ꯂꯥꯏꯐ ꯑꯦꯅꯤꯃꯦꯜꯁꯤꯡ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯦꯟ ꯇ꯭ꯔꯥꯟꯖꯤꯠ ꯔꯨꯠ ꯑꯣꯏꯔꯤ ꯍꯥꯏꯔꯤ꯫ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯂꯣ ꯏꯟꯐꯣꯔꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯅ ꯄꯥꯛ ꯁꯟꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯔꯛꯄ ꯊꯤꯡꯅꯕ ꯍꯣꯠꯅꯔꯕꯁꯨ ꯁ꯭ꯃꯒꯂꯔꯁꯤꯡ ꯑꯁꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯎꯄꯥꯏ ꯊꯤꯗꯨꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯆꯪꯁꯤꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯣꯅꯤꯇꯔꯤꯡ ꯑꯣꯐ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯍꯥꯞꯆꯤꯟꯗꯨꯅ ꯃꯤꯁꯝ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯊꯤꯗꯣꯛꯄ ꯄꯥꯝꯂꯤꯕ ꯗ꯭ꯔꯒ ꯁꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯑꯃꯗꯤ ꯗ꯭ꯔꯒ ꯁ꯭ꯃꯒꯂꯔꯁꯤꯡ ꯑꯁꯤꯒꯤ ꯀꯤꯡꯄꯤꯟ ꯊꯤꯗꯣꯛꯄꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯁꯣꯔꯁ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯈꯛꯇꯪ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ꯫ ꯗ꯭ꯔꯒ ꯐ꯭ꯔꯤ ꯏꯟꯗꯤꯌꯥ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯄꯤꯑꯦꯝ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯗ꯭ꯔꯒ ꯅꯥꯔꯀꯣꯇꯤꯛꯁꯅ ꯄꯤꯔꯛꯂꯤꯕ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯁꯤ ꯌꯦꯡꯂꯒ ꯑꯖꯥꯗꯤ ꯀꯥ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯗ꯭ꯔꯒ ꯐ꯭ꯔꯤ ꯏꯟꯗꯤꯌꯥ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯅꯣꯔꯊ ꯏꯁꯠꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯁꯨꯡ ꯗꯤꯖꯤꯄꯤꯁꯤꯡ ꯌꯥꯎꯅ ꯒꯨꯋꯥꯍꯥꯇꯤꯗ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯦꯟ ꯅꯦꯁꯅꯦꯜ ꯁꯦꯀꯨꯔꯤꯇꯤꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯈꯔꯗ ꯏꯟꯁꯔꯖꯦꯟꯁꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯑꯀꯟꯕ ꯏꯍꯧ ꯂꯩꯔꯤꯕ ꯑꯁꯤꯅ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯒ ꯗ꯭ꯔꯒ ꯅꯥꯔꯀꯣꯇꯤꯛꯁꯅ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡ ꯑꯁꯤꯗꯤ ꯉꯁꯤꯒꯤ ꯑꯃꯁꯨꯡ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯈꯤꯅꯕꯒꯤ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯗ꯭ꯔꯒꯀꯤ ꯏꯁꯨ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯂꯧꯕ ꯌꯥꯗꯕ ꯅꯦꯁꯅꯦꯜꯒꯤ ꯏꯁꯨ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯔꯤꯕ ꯅꯣꯔꯊ ꯏꯁꯠꯀꯤ ꯕꯣꯔꯗꯔ ꯁ꯭ꯇꯦꯠꯁꯤꯡ, ꯄꯥꯀꯤꯁꯇꯥꯟꯒ ꯇꯥꯏꯅꯔꯤꯕ ꯄꯟꯖꯥꯕ, ꯒꯨꯖꯔꯥꯠ ꯁ꯭ꯇꯦꯠꯅꯆꯤꯡꯕ ꯕꯣꯔꯗꯔ ꯁ꯭ꯇꯦꯠꯁꯤꯡ ꯌꯥꯎꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯗ꯭ꯔꯒ ꯂꯣꯠ ꯀꯌꯥꯅ ꯊꯥꯖꯤꯜꯂꯛꯄ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯗꯤꯜꯂꯤꯗ ꯐꯥꯎꯕ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯗ꯭ꯔꯒ ꯅꯥꯔꯀꯣꯇꯤꯛꯁꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯆꯍꯤ ꯈꯔꯒꯤ ꯑꯣꯏꯕ ꯗ꯭ꯔꯒꯀꯤ ꯗꯇꯥꯁꯤꯡ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯕꯅꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯏꯪ 2006ꯇꯒꯤꯅ 19 ꯐꯥꯎꯕꯗ ꯅꯣꯔꯊ ꯏꯁꯠꯇ ꯗ꯭ꯔꯒ ꯐꯥꯕꯒ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ ꯑꯁꯤ 1983 ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯏꯪ 2013 ꯈꯛꯇꯗ 182ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯂꯒ ꯄꯨꯟꯅ ꯗ꯭ꯔꯒꯀꯤ ꯀꯦꯁ ꯑꯁꯤ ꯃꯁꯤꯡ 3,939 ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯏꯪ 2013ꯗꯒꯤꯅ ꯏꯪ 2012 ꯐꯥꯎꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 10,000 ꯍꯦꯟꯕꯒꯤ ꯗ꯭ꯔꯒꯁꯤꯡ ꯐꯒꯠꯄ ꯉꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯣꯔꯊ ꯏꯁꯠꯇ ꯂꯩꯔꯤꯕ ꯗ꯭ꯔꯒꯀꯤ ꯃꯥꯐꯤꯌꯥꯁꯤꯡ ꯑꯁꯤꯒ ꯅꯥꯏꯖꯔꯤꯌꯟ ꯗ꯭ꯔꯒ ꯀꯤꯡꯄꯤꯟꯁꯤꯡꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯒꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯂꯩꯕꯒ ꯂꯣꯏꯅꯅ ꯗ꯭ꯔꯒ ꯆꯥꯎꯅ ꯀꯔꯕꯥꯔ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯁꯤꯇꯤꯖꯦꯟꯁ ꯀꯌꯥ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯕꯦꯡꯛ ꯈꯔꯗ ꯑꯦꯀꯥꯎꯟꯠ ꯍꯥꯡꯂꯦ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯤꯐꯝ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯅꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯐꯥꯔꯤꯕ ꯗ꯭ꯔꯒ ꯑꯁꯤꯗꯤ ꯃꯃꯤꯡ ꯂꯩꯔꯕ ꯗ꯭ꯔꯒ ꯀꯤꯡꯄꯤꯟꯁꯤꯡ ꯑꯗꯨꯅ ꯆꯠꯊꯔꯤꯕ ꯀꯔꯕꯥꯔ ꯑꯗꯨ ꯌꯦꯡꯂꯒꯗꯤ ꯈꯨꯔꯛꯇ ꯅꯥꯟꯊꯣꯛꯍꯧꯕ ꯃꯆꯦꯠ ꯑꯃꯒꯨꯝꯕꯅꯤ꯫ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯒ ꯂꯥꯛꯁꯤꯟꯕ ꯍꯥꯏꯕꯁꯤ ꯁꯦꯟꯇꯔ ꯈꯛꯇꯅ ꯉꯝꯂꯣꯏ꯫ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔ ꯑꯅꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯔꯤꯕ ꯑꯦꯖꯦꯟꯁꯤꯁꯤꯡ ꯇꯣꯏꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄꯒꯤ ꯃꯊꯛꯇ ꯅꯣꯔꯊ ꯏꯁꯠꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯇꯣꯏꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯗ꯭ꯔꯒ ꯂꯥꯛꯁꯤꯟꯅꯅꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕꯅꯤ꯫ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯒꯟꯖꯥ ꯑꯃꯁꯨꯡ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕ ꯊꯤꯡꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯒ ꯂꯣꯏꯅꯅ ꯆꯤꯡ ꯑꯃꯁꯨꯡ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯖꯒꯥꯁꯤꯡꯗ ꯒꯟꯖꯥ ꯑꯃꯁꯨꯡ ꯄꯣꯄꯤ ꯊꯥꯔꯤꯕꯁꯤꯡ ꯗ꯭ꯔꯣꯟ ꯑꯃꯗꯤ ꯂꯦꯇꯦꯁꯠ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯔꯨ ꯐꯥꯎꯅ ꯃꯨꯠꯊꯠꯅꯅꯕ ꯁ꯭ꯇꯗꯤ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯂꯦ꯫ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯏꯁꯨꯁꯤꯡ ꯂꯥꯛꯁꯤꯟꯅꯅꯕ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤ ꯂꯤꯡꯕ ꯌꯥꯎꯅ ꯑꯇꯩ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯀꯌꯥ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯁꯦꯟꯇꯔꯅ 50% ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯗ꯭ꯔꯒꯀꯤ ꯆꯩꯊꯦꯡ ꯀꯥ ꯍꯦꯟꯅ ꯃꯥꯌꯣꯛꯅꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯧꯍꯧꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯏꯁꯨꯁꯤꯡ ꯂꯥꯛꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯣꯏꯗꯕ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯨ ꯑꯃꯁꯨꯡ ꯁꯤꯛꯁꯐꯤꯌꯔꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯍꯟꯕ ꯑꯃꯗꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯍꯟꯕꯒꯤ ꯀꯦꯁ ꯀꯌꯥ ꯂꯩ꯫ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯀꯌꯥ ꯌꯥꯎꯔꯤꯕꯁꯤ ꯁꯦꯟꯇꯔꯗ ꯃꯔꯨꯑꯣꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯄꯥꯎ ꯄꯤꯗꯨꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅ ꯃꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯦ꯫ ꯃꯊꯧ ꯇꯥꯕ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯁꯤꯡ ꯏꯟꯁꯇꯣꯜ ꯇꯧꯕꯒ ꯏꯔꯣꯏꯅꯅ ꯗ꯭ꯔꯒꯀꯤ ꯆꯦꯟ ꯑꯁꯤ ꯊꯨꯒꯥꯏꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯗ꯭ꯔꯒ ꯐ꯭ꯔꯤ ꯁ꯭ꯇꯦꯠ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯗ꯭ꯔꯒ ꯐ꯭ꯔꯤ ꯏꯟꯗꯤꯌꯥ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯀꯩꯗꯧꯉꯩꯗ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯕ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯁꯤꯁꯨ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ꯫
ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ